ngasi phong ki batongan tongan manipuri si phong sing digi maroi bi ipau sing myam na thamjigi ahan bada maroi ba paw umar ni sanalai ba poksi digi lokosaraga no school bag day policy na seda bag pu bada angang sing na mapum thele school sing na namit khudingi lairik tamba class work home assignment sing bo hona ringai da angang sing potha ba phanglaktaba makhoi da yaujari ba hai sing ba sing uthoknaba tanja phangdaba amasu angang singdigi angangi punsigi maw fonganaba lengana lauthokhiba no school bag day seda khaktamak aiba policy oina lehore duga angang singna mapung thina saithing kya nanglaga lairi hausigi matamda sanabi ama oina mapa oibisingna masa singbu pikliba masa masu singbu tuition chalanba lairik khawjau pohalagi school lairik tamba thawa school dagi pirakpa home assignments para phadaba yadaba kya sina maramoiraga angang singi punsida anga ama oibigi punsigi mahau sing phangma ngamdina lairi nimit khudingi lisang sina lumlaba lairi khaw sing nambo puduna purakpana angang singa haksel gi phibamda asawba singnaba ma oibdana dana masina kumpuraba anaba maga loina hanba yabagi phibam amada lakri masita natana sahi nauriba angang singi wakhalda ahenba pressure kya pishinbada wakhal gilaina lakhanabagi masa ohelakli asigumba kaya si ubadagi manipur lenga commissioner education ST Ranjina khuyek piduna kumja english ngani ga traga mapan gi september 3 da secretariat education department office memorandum ama thoktuna class 1 ki 8 phawgi thakta mai tamliba angang singbu sayol kudingi thangjanami asi school da lairi khaw puduna mai tama sanana ba masum mai tambagi muta angang singi nungai ga daba thawram singda akhanaba miyeng thamlaga sangsinna ba khangan kheba laikhibani angang singda school asi lairi khaktamak tamgadaba mafam ama oina uhanbagi muta yamna nungai ba mafam ama oina phawna ba khongthang si lokhalakibani laingakna no school bag day haina lauthokraba numit asida government aided private school sing class 1 ni 8 phawb gi manungda mai tamlib angang singbu numit asida lari khaw pudan school la khanana ba masum angang singi nungai gadaba thauram sing sillaga pangtho hanana ba honagadabani haina khangan khibani laingakna sahi ahum rongi mamangna sana hanana ba lauthokhibu order aduna CA da laihoraga laingaki oirabasu lanaigi oirabasu school amatana no school bag day pangthok pidana lairi hauji school kaya thangjana mitasu lairi khawjau puragi school kahali atai matawgumna sang naina leptana lairi takli oiriba phiba masigi matangna angang singi mama mapa kharaga unabada hai mangna puthokliba thawsil si yamna fajaba thawsil mane adubu masi seda khak iraga leiba thabak oina mari lenabasina onthoktuna laidibasi lengakna yengsin haningi sahi nauriba angang sing si school kaba matamna nongmada pirakliba school gi thawai kya sina angang sing asoba pressure kya piri masigumba kaya si nongmatang oiraba su pothana lengakna laukhatliba no school bag day si school sing na sunga na salhaningi haina su phungdorakli hausiki matamda mahi tamliba pikliba angang singi makhok piriba pressure kya sina oiragliba phibam gi matangda rims ki department of psychiatry ki head Dr. RK Lenin hai lengakna no school bag day haina sayol khudingi thangjanamti school bag puhandana ba thawsil asi wan thok leitaba thawsil amadi oiroi pikliba angang singa sigi nauriba makok singda piriba pressure mayam asina makhoida sauna saithing nangali angang oiringai gi matam haibasi makhoigi saru sayangdi hauraga sahau phana hahonwegi tangai phadaba matamni sai matang sita angang singi tingyang sumna haksang phibam phajana semhogo mathautari hauski matamna angang sing khaw sauna nambuina puraga pubasina makhoigi haksangi phibamna sauna akaiba piri lumlab laidi khawgi polomaduna angang sing jahon thienba masa ohenbaga loinana khawgi arumba du puba ngamnabagi du angang sing adu manglumda kon tharaga satpana angang sing namponhanbagi masa oidi masig loinana arumba khawjaw kya leptana pubasina saru sayang naba sikpa sabagi anaba lehnabagi maram oheli amaramda mahiroi sing lairik laisu tambada sijinagadaba energy du polum pubra sijinabasina lairik laisu tambada pukning sangmangam lakte angang sing asi yamdrawda pung mapandagi tara phawba tungudabani haina laidibani hausigi matamna angang sing mama mapa obisingna ayu angan madagi hauraga tuition thabana tumba mapung fandabana masamau khingdre saba thakpa mapung phandre masiga loinana hypoglycemic oiba haibadi brain da oxygen phangba walakpana angang adu class to uiba class ta khuijangdaba kaya thokpana lairik laisu tambada sauna akaiba thoknabagi maram oheli
Hauji matam angangsing si school halaklaba matungda angang ama oibigi sanabagi matam adu pibidre maning tamna sanagadaba matam aduda angangsing adu lairiki pressure na maning tamna sanaba phangandre angangsing si angangsing punsigi mau phangma ngamdre so haidi Atopa pawamana secretariat employee sing thabak lep kiba numit humni sukre minister sing office kana khidre lenga ki thabak sing apan bathokle Manipur Secretariat Services Association gi lising makhara tongan demand kya tawraduna secretariat gi employee singna tha sigi manga dagi thabak lepgi khongjang sangsing ki badagi lenga ki mapung oi thabak thorom kya apan bathokle employee singna numit humni sumna thabak lepgi khongjang sangsing ki bana maram oiraduna minister sing yauna lenga ki awang batha ki post pai ba officer sing thabakana khidre Association asigi thaupu baman hai association asina demand kaya marum tawraduna hokipa August 13 da Manipur gi chief secretary da memorandum oina pishin ki balai khrabne hairiba demand sing adu thabakta onthok piraktrabadi thabak lepgi khongjang September 5 dagi changsilagani haina su phongdokhrabane adu bo hairiba demand sing adu mari leneba authority na thawoi bidabadagi thabak lepgi khongjang asi tha sigi 5 dagi hauraga ngasi ga thana numit humni supna satharkhibani Kongjang asi makhatana lep leitana sadakhigani loinana lenga ki mekedi gi hauj phawdu wari sanana bagi wap mamata official oina khangalak posu leitri haina makhataki ngasi su secretariat ki office mamangda yamnaba employee singna saruk yaduna wakat mi phamduna thabak lep gi kongjang sangsinba thengnaki panmaya badi haukibu August 13 da Manipur Secretariat Services Association asigi General Secretary S Rabi na khuyek pidna Manipur gi chief secretary da memorandum ama pishin ki balai khrabani office asi da secretariat assistant oina thabak tawriba M Roman bu Manipur bawonda transfer tawna bi thokli order du khudak ta kadabani group D gi secretariat employee sing da grade pay lupa lising mo sani pan pi kadabani caretaker sing gi grade pay oina lupa lising mari ga sani pi kadabani thabak ta gi potha khraba employee sing nauna re-engage tawba lepkadabani promotion process kanglon sumna pangthokadabani retirement benefit scheme sing khudak ta phangadabani amasum national pension scheme satna haloidabani haibani singu tongan demand kya su memorandum aduda pankhiba lekhibani demand sing asi athupu matamna thabak to onthokpiduna employee sing gi apam se phangan bidrabadi September 5 dagi thabak lepgi khongjang sangsingani hanisu phongdokhibani atopa pawamadana BLP khre WAD na yaningnaba phongdorakli Thasi ki marida sagol ban tera lukram lerakta potpham phambi ama furam da sinai haiba tera sapam lerakta gi hobizam babu sawba sessions as Imphal West ki konanga si interim pre-arrest bail pikre court asina petitioner na tharakhiba interim pre-arrest bail gi application yawgi matungina 21 oiriba babu sawbna thasi ki marigi numidang pung tare ram tabada tera lukram leraki kaithel sidama ki sel thungi thabak amagi dam sali Mata madura kaithel phambi nupi mangol nganbi hairiba miyoi sida babu saubuna hanagi lainaba sendol sing pikhalangnaba wafam thamki mata madura mangol nganbina thang paiduna thinnanaba honarakpadagi laithokpada kaithel phambi nupi edu nungna yaishinduna sokhibani babu saubuna khuthaduna phukiba laite haidi thaudo sigi tungda Imphal police ki kangbu ama babu saubugi yumda laktuna makpa police station laknaba khangalamki masina maram oiraga Court asida interim pre-arrest bail si PB na bahaijarakibani Court na wafam asi taraba tungna maku interim pre-arrest bail pikhi loinana bail manungda lairingane babu sawuna Manipur dagi mapan satpada court asida khangalangadabani case asiga mari lainana thijin humjin badasu cooperation oigadabani haibaga loinana makha taba hearing sathanaba tha sigi tarang turukta matam lepki Nakalamarumda lukram lairaki kaithel masada potpham phambi ahal oirabi nupi amabu tamthina phurami haibigi thaudokpu women action for developments WAD gi mekedi gi condemn tarakli lup asina thadorokpa sirul amada hai sai yamlabi nupi amabu tha sigi mari gi numidang pung nipan makhairam tabada lenga ki wireless telecom department da SI oibini haiba nupa mana yu thakchilaga laktun furamani Thaudo sida scenery babu saubigi matakta mari lainabasingna sapsabe action nakhotkadabani WAD gi maikedi gi su hiramasiga mari lainana Manipur Human Right Commission aiba sirul ama pishinna wakatkre Manipur gi governor mari chief minister na su scenery bami si phadana matik sa pasarak pinaba thabak paket haningi amasum thaudo sileba sigi mi punamangna lingjen manana thengnaminaba mathoktai soglaba hal oirabi PSC gi imung manunga wari sanabada doctor gi advice matung ina tha ahum romdi pathaduna lainaba khangalakli hainisu makhataki atopa pawmana electric puthokpada sizinana ba solid waste gi fuel puthokpa hore khemsan
Imphal City manungna nongmada thokliba solid waste sing seasonaduna mai puthokadoriba sida seasonagada solid waste dagi semba fuel marang kaina mai pakna puthokpa ngamle waste to energy plan gi yadaba machine sing part sing Imphal da thunglabaga loinana pankhatpa hokre athuba matamda mai puthokpagi thabak hauba yaragani haibagi thajaba leiri haina mahut minister Yumnam Khemsana phongtokre minister Khemsana ngasi lamdengda leiriba solid waste treatments plan satuna mafam adura leiriba solid waste sing thamliba mafam compost sembagi sathariba thabak thoram sing amasung waste to energy plan gi phibam yengsinbagi khongsat amaga mari leinana magna hai waste to energy plan asi hana sangyeng tawbada mai pakna mai puthoklu matungda missionary singi marakta yaraktaba yorakpadagi mai puthokpa leptuna lakibani hauju mai puthoknaba mission sing adugi yadaba part sing mapandagi punsilaglaga thunglabaga loinana pankatpa hore plan asida mai puthokpada sijinagadoriba fuel asisu solid waste dagi sembana masisu marang kaina puthokpa hore michin sing pankhatliba si hek loibaga yamna thuna mai puthokpagi thabak haubu yaragani haibagi thajaba leiri hanisu pawsna phongdorakli makha chatharak poina topa pawman authority na miyeng sangbiraktabana oil palm tharuraba lamsing manglagadara mi painare thatara romdi sapling pibangam khiroi Godrej Agrovet Robinson Wehengbam Jeribamda hectare kulom da oil palm thaba haujaluraga mari lenaba department amagi company na hana yengbirakhtaba amasung pigani haina lauthokiba lawmi singi phangpham tokpa amata pibiraktabadagi palm thajaluraba mafam sing manglagadra haina lawmi sing da sauna mi paiba ponare National Mission on Edible Oils Oil Palms NMEOOP ki makhada Manipur Assam amani Tripura da oil palm thanabagidama state lengak singa memorandum of understanding asi khuyek pina khibada ngai ribanina state sing asida thagadaba oil palm gi sapling sing sembagi thabak paikhatpa hobata ngai ri maram sina thatara rongi matungda state sing asida sapling pi thaba ngamgani hauji khara trial basis ta thari basidi state ki mari lenaba department sing na pijabani haina Manipur oil palm thaba madi yonbagi thabak tawgadoriba Godrej Agrovet Limited ki executive extensions Mizoram amadi Manipur Larod Kemina Pauksi sida phongdorakli miyoi madi thawai panma jiba singna malem asida hingbada ising nungsit upal wapal laibak lehauna singba resources kya si tangai phadana sangli asiguma resources si asigi manungda land resources haibisi su khwaidigi hena maruiba resource makala moidi malem asida aikoi miyoi yauna thawai panma jiba punama asibu tung koine hinganba ngamna makoigi khalngakna thambada land resource management haibisi yama tangai phadaba thodang am oirakli Malem goina leptana missing yam khalakpa asina land resources asidasu khwaidigi chawba singnaba ma oiraklibani masida ekoi miyoi bisingna chakwa thorangi thabak sing paikhatpada tanglab mamal naidra resource makhala sibu monghanba leptri sera sida handak India government ki NMEOOP gi makhada Manipur oil palm thaduna thau puthuna ba paikhalakni ba thorang asina lamdam sigi lebak lehaw monghanba tanatana mauksagi khalda sauna akaiba lakpa yai haibigi wafam kya environmentalist singna phongdokna khiba amadi paper kya inakhiba laikhrabani adomena mak pambi makala si climate resilience crop makala ma oina thab lamdam sigi honglakliba ayinga sa nungju nungsa gi sang siga yamna sanaba amadi lawmi singda senthok hengat ahan bangamgani hainasu expert kya na mot phongdokna khiba laikhrabani hairibe expert singi tuwan ba Mot amadi Manipur oil palm thaba horiba miyoi singna wakhalon project asigi makhat lawmi singna phangadaba kanabana singba akupo wapam kya so hokiba August mapana pausi isigi ahanba lamaida inkar news oina phungdokhiba laikhrabani sohairi makhasa tharak poina topa pawman hoyelan pawragi khongwa sarkana mayamna thamjage sei taruki mamangna Imphal manungdu oikiba maigi phibam haujik oidre khangen pham yore 3 phase ki consumer sing the line voltage suna pidre Matam amada Manipur gi maigi phibam asibaga pangkhak oiduna matam kuina leireklaba matung mai sijinagadaba laingak lanai loisang miyoi singda prepaid ki system satna halakbaga loinana electricity department bu company ani thokna onthokibadigi miyamna mai sang nain amasum marang kaina phangbagi nungaiba haugalamlaba matung handak khanghaudana Manipur gi mafam ayambada maruoina mi khwaidigi kungna taribi Imphal manungda mai sang naina phangdabagi kudong saraba mayok narakpana haujikmaki oina Manipur gi maigi phibam khangen pham yaure haba yare karigoma matamna mari leinaba sub station singna consumer singda mai piriba line singi mathau tarakpa
jungle cutting amadi lambi pakthokpana singbagi electric pole hongdok hongjin tawba masum wire sindok sindin tawbana singbagi matangdadi maigi loisangna mangjawnana miyamda ayiba sirol thoktuna khangali loinana akaknaba numit singi pung asuk phawa mai phangloi haina phungdoi aduba hojik lakriba wafamde asigumba mangjawnana consumer singna khanganba sungtaw tawdan Imphal manungda yamna toina mai mutpagi thawdok sing thokchelakpagi mathakta 3-phase ki consumer singna pifam thokpa line voltage ki sang suna pidabana 3-phase ki mathau tabagi dama masigi consumers oijariba tuan establishment singdadi mai piri muthandi hairagasu line voltage suna pidabana 3-phase ki consumer oibigi wan thok laitre voltage suna pidabana mai lakna tanglaba diesel thau sing sejinaduna pung kya sumna generator sejinaduna mathau taba thabak sing pangthokna ba yawre thawong sing Manipur laingakna maru oina maigi loisangna miyamda thowan pham thoktaba thawdok ni amasum mayukna pham thoktaba khudong sadaba sing ni haibigi wok pik thale hawjik tidim lambi paringda laidiba 3-phase consumer singna voltage suna phangdabagi khudong sadaba sing mayuk narakpadigi maigi loisangda wokatna ba yawre adubo haidiba tidim lambi paringi 3-phase ki consumer singda pifam thokko maigi sangni haiduna piriba si sangai prauda laiba 33/11 kVA substation dagi pirakpa maidagi consumer singda amuhana piba ngamlaroi adubo substation sidagi tidim lambi paringi nak yeta laidiba consumer sing yauna masina pifam thokpa 3-phase ki consumer singda mai piribani hairagasu line voltage suwan mangamdre 3-phase ki mai piri hairagasu wan thok laitre miyamna posai laibada arumba weight watpagi damaktadi weight and measure department amadi consumers forum na singbana matam gi oina yengsinduna lakni adubu maigi loisangna mari leinaba consumer singda line voltage wana piba singdi kanana yengsilibagi habigi wang kya tholakpaga loinana masisu mai yonbada voltage wana piba natra habigi wang hangnarakle maigi line voltage suna phangduna khudong sadaba singi manungna tidim lambi paringi thauda babok laikai da laidiba pauksi sigi office ta su mayonari pauksi si puthorakpagi hauraduna ngasi fawbada office asina pauksi puthokpada tangai fadna sijinariba machine gi mathau tabagi dama 3-phase connection tawduna masigi consumer ama oirakhibani adubu tha sigi manga dagi di khangauduna 3-phase ki line voltage ki phangpam tokpa sang piraktabadagi mai laklabasu pauksi namagi machine chalaiba yadabadagi generator sijinaduna lairi line voltage sudabigi complaint tawrurabasu semangamloi habisi yamna lebakthibani hairiba thawong simak pauksi sigi office khaktanatana lambi paring sida leiba 3-phase ki consumer punamakta mayongnari panmayabli ikui kuidringaida Manipur ki district ayambada bisli utsap haiba mai marang kaina masum consumer masing yamna pibigi thoramsing lengak pairiba aso sangsing yauna pangthokiba kui khidribani adubo rizali usu pangthokiba ikui kuidringagi matam sidadi tangai phadana 3-phase ki consumer oijariba miyoi singdadi line voltage suna phangdabi khudong sadaba mayon hale thawong asimak maigi loisangna hariba consumer singda mayukna hanpham thoktaba khudong sadaba singni hainasu wakat narakli Atopa paw madana soibadagi pikliba angangna tha manga da ngairiba angangda numai kapkhre US ki Florida da pikliba angamana tha manga romda ngairiba angang masa amada soibadagi numai na kapkhre agency na police ki worol palladuna hai thawdo aduna mara moiraga sei ohungi angamadi tha manga romda ngairiba angang adubu senariba nupi adubu section dabagi maral siki Tampa Police Department na statement amada haiki Maduri angang masa ama nungmaina pale heba pawa ma phone tawduna pirakpadagi thangjanumiki nungthil pung amarom tabada Tampa City da leiba yumaduda law enforcement kangbu sangsinki thawdu oduga mari leina masai sei kunga manga surabi Paula Concession Santos Police na fakhe masum angang senabra thawsadabagi maral siki loina nungmaina palaba angang masa adu Tampa General Hospital pukhi lebak phabadagi angang masa adu da soglibadu thoidona aruba mongda oikidi amasum lairamliba phibamdugi matung ina treatment pikhi Santos na thawdodugi matangna police ta phongdokhibada masai sei ohum subada ngairiba angang tuna nungmai ama paiki amasum soibadagi kapthokhi karamna nungmai kapagi thawdodu thokibano haibisi khangdonaba officer singna kana honaki loina makhoina Santos ka angang aniduga lainariba mari adusu phongdokhide laibapu konumit phawbada Santos jail laikhena supali amaromdana TV muthatlubagi damak mamau nupina manembokki makhut sikthatkre tabat angakpa amadi nokningbaga loinana sauningba phawpu yamna tangna thokpa thawdoksing isro moina Maharashtra gi Thane district TV muthatpagi wahauga mari leinana mamau nupina manembokki khutsahum mayana sikthatkre haidi hiramasiga mari leinana
शिवाजीनगर पुलिस स्टेशन की मकोक थोंबो ऑफिशियल अमन फोंदोरखिबिदा थाउदो ओसी थाने डिस्ट्रिक्ट की मनुंग चनबा अमरनाथ थोखिबने मसाई से हुमफुरोम सुरबी ब्रुसाली कुलकरानी न मयुमदा लाइनिंग लाइसोनग मरी लेनब इसाई सिंग तादन लेखि मतमदुदा ममौ नुपी बिजिया कुलकर्णी ने टीवी येंदुना लेखि मधुर मनेम्बोना ममौ नुपीदुदा टीवी की बुलुम खरा लैथनब खनखि मधुर ममौ नुपीना यादबदगी ngahak लौतानरब मतुंग मनेम्बोना टीवी दु मुथखिबनि मधुर खुशाउनरब ममौ नुपीदुना मनेम्बोकी ये थंगब खुसा अहुमक मयान सिखिबनि हाइदि अतोप पाव मना माहिरोय अनि हालब मतुंग केनेल द लांगथोक्तुना थमलमले ममांग थागी कुनगनिथु कोलकाता की मनुंग सन्ना लैबा केनेल अमदा असी वाक्सांग ओइना थेंगनखिबा मियोय सही नौरिबा नहा अनिदु क्लास 10 खक्तमक तमलिबा अतानु दे अमसुम अभिषेक नस्कर कौबा माहिरोय सिंगनी हाइबा खमंगख्रे हाइना पुलिस की माइकेरी फुंदोरकली अमरमद ममांग थारा थोकिबा थाउदोदुगी मतांग ममुताना थिजिलमदबगिदमा बगुइहाटी पुलिस स्टेशन के ऑफिसर इंचार्ज थबक्तगी सस्पेंड तखरे हाइना वेस्ट बेंगल की कैबिनेट मिनिस्टर फिरहक हकीम न फुंदोखरे पुलिस की रिपोर्ट मतुंगिना क्लास 10 तमलिबा माहिरोय नुपा मसा अनि एसी हौकिबा अगस्त 29 दा सत्येंद्र चौधरी कौबा मियोय अमना कार अमदा फादना पुरबा मतुंग थौरी मंगक्सम लक्षिंदुना हाथिबने मदुगी मतुंग माहिरोय सिंगा सिबाक्सांग अदो कोलकाता की बसंती हाईवे मनाक नंगना लेबा केनेल अमदा लांगथोक्तुना थमलमबने सुहाइदि लोशलपोना नारोल की थौदांग पॉक्सीदिगे तोपमरुइबा पावखर मम्यामना थमजगे पुलिसना फानबा तानरिबा ड्रग किंगपिन अमना थारकपा एंटिसिपेटरी बेल कोना रिजेक्ट तोखरे स्पेशल जस्ट नार्कोटिक ड्रग एंड साइकोट्रोपिक सब्सटेंसेस NDNPS मणिपुर ngasi होखिबा मे कुनगनिथुदा इम्फाल ईस्ट डिस्ट्रिक्ट पुलिस कमांडो न मसिंग यामलब नार्कोटिक सब्सटेंसेस कोडाइन यावबा कप सिरप बोतल सिंग फाखिबगा लोइनना हाइरिबा कप सिरप असिगी मपु किंगपिन थारकपा एंटिसिपेटरी बेल AB रिजेक्ट तोखरे ड्रग मपु असि हौजिक फाव लोतुना लेरि कोर्ट असिदा एंटिसिपेटरी बेल थारखिबा कप सिरप सिंग अदुगी मपुनी हाइरिबा मियोय अदुगी ममिंगना MD अब्दुल रज़ाक सै निफुगमंग अपोक MD अब्दुल मनाल पुरमपाट जामा मस्जिद मनाक्तगिनी मांगना हौखिबा मे कुनगनि थोगी नुमिदांग इम्फाल CDO टीम अमना नाहारोब थोंखोंग मनाक्तगी मियोय अनिगी नार्कोटिक सब्सटेंस कोडाइन याववा यावना कप सिरप बोतल लिसिंग तराहुमदगी समरी फगलबा मतुंग वांग पोंग तौबदा हाइरिबा कप सिरप बोतल असिगी मपु MD अब्दुल रज़ाक नि हाइरकपदगी पुलिसना अब्दुल रज़ाक पु फानबा होटनरिङै सेरा असिदा महांगना माकी काउंसिल की थ्रू AB असि कोर्ट असिदा थारक्तुना कोर्ट असिना ngasi खन्नरबा मतुंग AB अदु रिजेक्ट तौखिबनि पनबा याबदी इम्फाल ईस्ट डिस्ट्रिक्ट पुलिस कमांडो की टीम अमना अकक्नबा पाव फंगबदगी हौखिबा मे कुनगनिथुगी नुमिदांग नाहारोब थोंखोंग मयादा काउंटर इंसर्जेंसी ऑपरेशन चथदुना जगा अदुदा असत अवोक्सिंग चेक तबु मतमदा खुलाई पाइबा मानबा नुपा अमा पुलिसना लैरिबा नकलोमदा लापोखि पुलिसना नुपादु लेपनबा लावबदा नुपा अमना मनिंग हंदुना अतोपा माका लंगमिनबा मियोइसिंगदा सियनखिनबा लावदुना सियनखि मखातना सियनखिबा नुपादु तानरकपदा अचौबु मसुगी टाटा सुपर एस की मिनी ट्रक अमा सोरोक नकल खामदुन लेरम थेनखि अदुगा CDO टीम अदुना खामदुना लैरिबा गाड़ी अदुगी मनाक्ता संगसिंदुना मदुरु तोंगलंबा मियोयनी ओवर पावर तौदुना मफमदुरा डिटेन तौखि मदुगा अतोपा मखोइका लक्मिनबा मियोय खरा अमंबगी खुदोंचाबा लौदुना नंथोक्तुना सेनखि हाइना पुलिस की रिपोर्ट पाली मगाताना पुलिस न डिटेन तौरबना अनि एदु अममम तो ओइना वेरिफिकेशन तौखि अदुगा मखोइ अनिगी मनुंगदा अमदी जोबेनल ओइरमखि अतोपना अदुगी ममिंगना MD जायद खान से कुनगमथु अपोपगी मिंगना MD कलाम पुरमपट मस्जिद मनाक्तगी एदुगा कपसिरप की मपु अब्दुल राज की निफ्यूनि सोहाइरि पुलिस न नुमिदांग अदुदा मखाताना टाटा सुपर एस अदु चेक तौबा मतमदा कार्टून बॉक्स अमद नार्कोटिक सब्सटेंस यावना कप सिरप रुक्सकॉफ बोतल्स लिसिंग तरागनि थोइगा सनिपान ग मार्फुग तरेट कोडिवार बोतल्स सामरिगा मार्फुग निपान अमसुम कोडिसाइंस बोतल कुनगा मंगा पुना कप सिरप बोतल लिसिंग तराग हुमदगे समरी अमसुम मरु अनि हानब डबल बैरल गन अमा योरमबदगी नुपा मसानी दु CDO ना स्पॉट अदुदगी फाखि अदुगा CDO टीम अदुना मखाताना मफम अदुर थीबा मतमदा मफम अदुर अमुबा मसुगी Hyundai Verana कार अमा अमसुम हिगोक मसुगी Hyundai Sentro कार अमा अमसुम पुलिस की लोगो नपा फ्लैग फोर्स थेटपा अंगोबा मसुगी जिप्सी अमा पुना गाड़ी अहुम असि कप सिरप सिंग असि मपु सिंग मफम अदुदा पुलिस यौसिलक्प हानबदा हुंदोकलमबदगी पुलिस न रिकवर तौखि लोइनना कार अनिमक
ꯃꯄꯥꯟ ꯂꯝꯒꯤ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯅꯝꯕꯔ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯖꯤꯞꯁꯤ ꯑꯗꯨꯁꯨ ꯅꯝꯕꯔ ꯄ꯭ꯂꯦꯠ ꯍꯥꯞꯂꯝꯗꯦ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯁꯨꯝꯅ ꯇꯦꯟꯇꯛꯅ ꯊꯝꯖꯔꯝꯒꯦ ꯑꯗꯨꯒ ꯁꯣꯁꯤꯌꯦꯜ ꯃꯤडियाꯗꯒꯤ ꯈꯣꯡꯕ ꯆꯠꯄ ꯑꯃꯁꯨꯡ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃ ꯍꯥꯏꯔꯒꯗꯤ ꯑꯦꯛꯁꯤꯗꯦꯟ ꯑꯃ ꯊꯣꯛꯈ꯭ꯔꯦ ꯃꯌꯥꯝ ꯍꯥꯏꯔꯤꯕ ꯑꯦꯛꯁꯤꯗꯦꯟꯁꯤ ꯒꯥꯔꯤ ꯏꯌꯥꯔꯄꯣꯔꯠ ꯂꯥꯏꯟꯒꯤ ꯍꯣꯂꯤꯗे ꯀꯦꯐꯀꯤ ꯑꯣꯄꯣꯖꯤꯠꯇ ꯃꯔꯨꯇꯤ ꯀꯥꯔ ꯁ꯭ꯋꯤꯞ ꯑꯅꯤ ꯊꯦꯡꯖꯤꯟꯅꯕꯗ ꯃꯤꯑꯣꯏ 9ꯃꯨꯛ ꯁꯣꯛꯑꯦ ꯍꯥꯏꯔꯤ ꯑꯗꯨꯒ ꯃꯌꯥꯝ ꯏꯟ ꯗꯤꯇꯦꯜꯗ ꯃꯌꯥꯝꯗ ꯐꯪꯕꯒ ꯃꯌꯥꯝꯗ ꯑꯞꯗꯦꯠ ꯄꯤꯖꯔꯛꯀꯦ ꯍꯥꯏꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯔꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯄꯨꯟꯅ ꯑꯞꯗꯦꯠ ꯉꯝꯃꯤꯟꯅꯁꯤ